Hogakchau ikhaida lairiba Central Force ki barricade hayeng namduna lauthokani miyam nasu khongjang asida saru yabiyu haina kokomi women wing gi maike degi miyamda pauzen lakli Samban hogaiduna moreda lona changsinnaba honaramba Myanmar machasing police na tanthokri Tronglaubi amadi oksongbong anigi lona bada kukina drone sizinaraktuna thadarakpani haiba bom ama expert ke kambuna soi ngam yauduna lothokri State River Fauba chara henbeki khongjang changsillakiba RK Vacation Police ki kambuna ngasi ayuk lokhatkri Operation Chathaduna tongan mafam sing dagi khutlai kya fagat pa ngamkhre ziri lambi paring da mal puba gari chamagani fumathoi imphal da thoklakre I10 amaga alto car amaga thengzinabagi thodokta alto car thoduna lakhiba mioi adu laitenaba ngamdana leikidre Amade Kuki NP Tengopalgi Wafam Maite Council Morena Nokning Ba Fawi Mitop Singna Maputa na Honara Pagitawong Mai Pakanloy Hirakli. Mayambu Krumzari, MAMI TV ki Prime Time News meeting tabiri pa pungna magpu DOMI nam na taram na ukchari hosipau sanduk na pizari. Lamdam asida thokliba irang asina thamari rom thong loluraba college sing hayeng dagi nauna hangdok hanlagani haina Manipur ki Chief Minister N Birena lauthokre. Teachers Day thoramga mari leinena Chief Minister N Birena social media da thagalakiba post amada hayeng dagi college hanglagani haina phongdorakpaga loinena lengak asina education sector da akhanaba meeting thamli haiduna phongdorakli. Chief Minister ki post aduna hai mamang thadagi lengak na lamdam asigi class 1 dagi 12 fauba mahiroi masing tamnaba hauhan khibadagi hauzik mahiroi sing chada marifudara gi changda kanaraktuna mahi masing tamnari haina su phongdrakli Ningsing bayabadi ngarang Manipur ki Chief Secretary Vinit Joshi ga unaduna hauzik lamdam asida thokliba irang asigi matangda wari sanakibaga loinana hauzi relief camp singda changzafam lauduna leiriba singi mathau taba sing pinaba amadi mahairoi sing ahenba khudong chaba pinaba su khanakibani Education Department da Mahairoi Singidamak Hill Valley Education Exchange Program Paikhatnaba Education Minister Thongauzam Basant Kumar na khanghankre ngasi Manipur Education Department na sinduna Palace Compound da laiba MSF DS da state ki thak da pangthokiba Teachers Day ki thoram da wafamasi minister na phongdokhibani ngasi pangthokiba thoram aduda Education S ki Commissioner S Gyan Prakash University and Higher Education ki Director Dr Rangita Bali Waikhom Education S ki Director L Nanda Kumar amadi Manipur Cultural University ki Vice Chairman Paunam Gunindrona athoiba mithung sing oina saru yakhi thoram aduga mari leinana oja marida State Award khutsinaki College Tareta State Level College Award oina lupali singyangkai amadi Certificate supi ki bagal loinana Appreciation Award oina TG Higher Secondary School amadi CC Higher Secondary da mana piki Minister T.S. Basant Kumar na makha taraduna lamdam asida khunda minariba kanglup kuntraga manga asi amaga nusi chanana laiminana ba gidamak Exchange Education Program asi yamna mathau tai masina mahairoi singna mafam adugi chatnabi chakcha fized amadi hawrakfam adu khangba ngamgani Handak mahairoi singi nauna syllabus semnaba committee semgadawriba asina lamdam asigi hawrakfam amadi chatnabi gi matangda syllabus hapnaba hotnaragani
ओजागी सिनफम हाइबा असि सिंथानिंगाइनी सिनफम असि ना खुनाई असि अचौबा थौदांग अमल लौरी ओजाना महैरोई सिंगे अनि सुबा ममा मपा ओइबगा लोइनना महैरोई सिंगबु तुंगी युम्बी अमा ओइरकनबा होटनबदा ओजागी अचौबा थौदांग ले मणिपुर एजुकेशन डिपार्टमेंट लमदम असि की महैरोई सिंगबु मालेमगी मानब थाकता महै मसिंग तंबा फंगहनबा होटनरी हौजिक लमदम असिदा थोकलिबा कांगलुप अनिगी वाखल तानदबा इरांग असि तुंगदा अमुक हन्ना थोक्तनबा होटनरसि हाइखी बोलेरो पिकअप अमदा लफोई पूरगा इम्फाल तमना लाखिबा रियांगलोंग विलेज की हानगे चेयरमैन कुकी रिवोल्यूशन आर्मी KRA ना गाड़ी की ट्रिप पैसा पियो यादे हाइरुबगी फुरकले तुंगदा UKLF ना चाहिए टैक्स नि हाइदुना लुपा लिसिंग अनि लहौरे हाइरी KRA ना तमथीना फुरक्रबा मियोय अदु तामई सब डिवीजन के मनुंग चन्ना रियांगलोंग विलेज दगी Z होंगंबौ कौवी मसागे चाही यांखई तरुक रोम सुरे महा रियांगलोंग विलेज के हानगी चेयरमैन ने महा के माई सरुकता सोपगी दाफम सिंह लई महा नंगसी अयोग मसागे वोलेरो पिकअप अमा थौरगा इम्फाल तमना लफोई खरा पूरगा लाकपदा चालवा विलेज मयागी मी लेनद्रबा पुलिस आउटपोस्ट मनाक्ता लेरंबा मसाना मसाबो KRA नि हाइना सक्ताकचबा मियोय अनि अहुम थोकलगलगा गाड़ी ट्रिप खुदिंगे लुपा चहुम पीगदबनी हाइना खंगहन खिबगा लोइनना हाइरबा सेनफम अदु पीनबा डिमांड तौरखिबगा लोइनना फुरखिबनी हाइना अशोक अपल नंगलबा Z होंगंबौना ngasi मणिपुर प्रेस क्लब ता पाउमी सिंगा उनबा अमदा हाइख्रे महांगना हाइखी हाइरिबा लंबी असिदा खुल असिगी नोमदा गाड़ी ट्रिप तरा रोम चटली मसिदा महांगना नुमित खुदिंगी लंबी असिदा लाकपदा मरक मरकता पैसा खरा पीबा नतना अतै नुमित्ता पैसा पीदना लंबी असिदा लाकली ngasi पैसा पीनबा खंगहनलकपा अदुदा हौजिक खुत्ता सेनफम सिंग अदु लेते हाइखिबगा लोइनना नखोइना लंबी असिदा ततना अयत अपन पीदुना लाकलबदी अखोइसु UNC नागा होहो अमदी NNC दा ताकनी हाइरुबगी कनागी हाई कमानो IKRA नि हाइरकलगा ममाइदा किन्ना थिनबा याउना फुरखिबनी मदुदा महा ngaiha masada gyan mangखी हाइखी मदुगे तुंगदा यामना वाना इम्फाल तमना लाकपदा नुंथिल पुंग अनि मखाई तारकपदा कांगपोकपि योरखी मसिदा UKLF नि हाइना कुकी मिलिटेंट सिंगना अमुक गाड़ी खामदुना चाहिगी टैक्स लुपा लिसिंग अहुम पीगदबनी हाइरखी मसिदा महाग अमुक मसादा गाड़ी करी थोलकनी कीबदगी अतोप पैसेंजर अमदगी लौरगा लुपा लिसिंग अनि पिरमलगा इम्फाल योरखिबनी हाइरी थौदो असि नागा अखोइदा थवैनना सौहन्नबा थौसिल अमनि लोइनना थौदो असि की मतांगदा नागा लुकी लुचिंगबा सिंगदसु खंगहलगनी हाइखी मुती अखोइ गदुम पसानी रे अखोइ पिबो हमरो ममांगदा दे कियानी दबने खोइ अखोइना मोहद याते हम तंग खरा हदम ते बंगा दो रजा तब मुती नी दबने मसिन होय क्री क्रम क्री इमराम दा अखोइ अतुम मुती नी ब्रा ना या हांगने दुदम दा माना ओजिकिन नुपादना जोरेन होइना होबो चचु चचिंग अदम अपन असोपन तुम तौरा लेरे हाई कमांड रिपोर्ट तौनी हाबिने अखोइ आइटिरो लाइन सु चबसे कुहिरे या तुम वाना चचु चचि कुकिमसा चही मरी मंगा नसु अखो कंट्रोल तौबो ngame अदम थबा अखोइ ए समसे चही 56 सुरुमने आइटिरो लाइन अखोइ लारोमसे एना कोइदगे अहन बोइरमने हाना ए खाली मखोइलोसु ए हाइने ए नखोइ करि सु चिंदिबो हाइरोय नखोइ दum तौना ए रिक्वेस्ट तौबो कोइ ए वाता दे अदु एमोना पुरा ए एमोना हेक पुगा ए कदाइदा लेब्रा सु खंग्रे ए कोंगौग्रे ए सु सोरगा नंकरी ए बोल फुब्रा हाना लेपले लेपखुंदा एमोना माइदा अमुक थारे इसिना इसिन ताबमे इ अदुम तागरे एना का अतो होवादा एमोना पुरे एमोना चैलेंज तौबो अदु जी UNC LNC नागा को बिंग हेड खनबा एमोना हेड हुबा अखोइ नागा चैलेंज तौबे एमोना तौबो नते अदु एमोना ए तुम द कंप्रोमाइज तौबो ngамroi दो मसामा लारदे ए ये ममांग लारगा मा खुमरा मप निरदे कोइ एसु क्रिस्टियन अमाने कोपि बे याय वाथो दो बे याय कोइ इंथप तदना लेबदु एसु पामनेबा अदु मा लाक्तबिना पारित्रे ना ए हराम सकर कांगलुप अनि के मरक्ता थोकलिबे इरांग असिदा कैशामथोंग एसी की मिरेपसु ओइखिबा
RPI Atwali National Secretary Maheshwar Thongnauzamna Leibak asida thokleba irang asigi matangda Prithivi sinba thungna achumba sing khanghanana ba hotnabada Assam Rifles ki maikidagi legal notice tharakliba asigi matangda ngasi Committee Against Legal Notice by the IGAR South to Maheshwar Thongnauzam gi mioi singna Manipur gi Governor Anusuya Uikega unaduna memorandum ama pisinkhre Governor da memorandum pisaluduna committee asigi member oiribi ningthauzam kabitana hai ngasi governor ga unaduna memorandum pisilliba asi maipakli haina khali Assam Rifles na Kuki militant singda mating pangli haibagi proof leibana Maheshwar Thongnauzam gi mathakta tharakliba legal notice asi proof yaung return tawragani governor na thokliba irang asi matau karam na pis purakpa pambagi haiba wahangsu hanglakpada paukhum pireduna Kuki singna kaplakliba nongmai single falu haibana chingba wahai kya phongdok lamki haina su phongdok khibaga loinena governor na suggest torpagi matung inna Manipur gi security advisor Kuldeep Singh athubada unaragani amadi Governor na su thokleba irang asigi matangda center da taksilagani haibagi thajaba su piraki haina su makhata ki ana yang zaba yang sida apagi yang support to mo dawa hari apuna khamami do apamse me so da legal notice piram bagi matang do mari lena na Manipur dagi Assam lai phal lobok pigro haiba sideba apoin thanami haibadi Assam lai phal na akoi da proof lai re haram me apona Assam lai phal na makoi da Mijang tange Assam lai phal lak tingai da moi nongmei kapte Assam lai phal mi gai thojala matung da nongmei kape I hat na simba mafam kai am thana me ba koina adu ma su thajab amung du su knowledge yam le ba Assam lai phal na Kuki da mijang change ha bagi knowledge me am su le me ba adu ra koin highway se Manipur da ge athubu matam da Assam na phan se chapi han gro halan bi gro sine adu ra mana suggest me am su tawre suggest me am tawre akoi gi Kuldeep nabi haire Kuldeep akoi unarurani athuba matamda Kuldeep unarurani aduga masu yarim ka chi thadana center government da chi tharage aduga public ki sentiment je khangna masu center da chi ai ba pichallage aduga athuba matamda nokoi na apam ba do tawna bo na si aduga amu mana yang phajaba poile ma suaire maram di man haira pa je si ni akoi gi Manipur da peace pam ba taraga di irang se nem chaga di nokoi kadi tawba pam bage kamai tawga peace lakani haiba se mana hanga pa wafam ni aduda akoi gi now ibos na yang phajaba wafam ko mame Kuki gi nongmai ka pa se gamen gi side gi sente government side gi gamana gi side gi singba ba hindi ba taraga di le phati ba taraga di akoi gi metai majana ka pa nongmai gi automatically lep jaga ni haiba gi wafam je koi thamjarame aduna ngasi kadigi sulo ku haiba wafam thamjarami NRC sana han gi haiba thamjarami tawbudu men noina koina Assam lai panchai Manipur dagi chalan bigro haiba wafam jina koina men noina mongoi de focus tawdaram je aduna mana su torok suggestion me amdo makhata na koi ju mathang macha unana ba koi sinjage Youth of Manipur gi pandam di Manipur gi CSO singpun sinnaduna amatoiba miyam gi khonlaw lawbirako matamda youth singna support tawgani haiba asini haina Youth of Manipur gi cherol amana hairakli Chirol aduna makhatari badi Youth of Manipur na Manipur gi CSO singpun sinnaduna lawrakpa warip natraga thabak thoram particular oiba CSO ama khaktagi warip natraga thangalakpa khongthang amada support tawbadi leite marak asida pauchi amadi electronic media amada sandorakpa paudamda kokomi amasung Youth of Manipur khaktamak punsinduna khanaraba matung torbongda thomjingani haina report tawrakhipa adu aranbani adugumba khongthang de ngasi fauba Youth of Manipur na lawba leite harekli Imphal East District ki Yangangpokpi Police Station ki manung chanba sana shabi khulda Kuki khulai paiba singna nongmai kapsinduna landarakri hairiba thodo asi ngasi yokpung mapan rom taba matamda thokibani khunja singdagi phangba paugi matung inadi Kuki khulai paiba singna natum chingdagi sana sabi khultamna nongmai kapsin lakhibani nongmai kapsin lakpa aduda khungak liba singi maikei dagi su handuna nongmai kapki adum oinamak maikei animakta asok apaldi yaukhiba leiti Kuki sing na nongmai kapsin lakpa aduna maram oiraga sana sabi khulgi khunja sing yangang pokpi khunda lanjana rakhi hairi thodok adu thokraba matung hojek sana sabi khulda ahenba security ki kangbu changsinduna ngak senbagi thabak chathaba hokre ningsingba yabadi ngarang sanjen loktasu Kuki khutlai paiba singna yum ama mai tharambagi thodok laikhrabani
Fogakchau Ikhaida Lairiba Central Force ki Brigade August Kuntra Faubagi Manunda Lauthoknaba Mari Lainaba Singda Kanghan Krabasu Ngasi Fauba Lauthokpa Laitri Maramatuna Koko Mina Lauthokibagi Matung Ina Hayang Ayung Pung Taramatoi Taba Matamda Fogakchau Ikhaida Chatuna Central Force ki Khamduna Thamliba Brigade Namduna Lauthokani Maramaduna Lamdam Asida Lairiba Maira Paibi Nahasing Amadi Tongan Ba Sinfam de Lairiba Mipum Kuding Mak Nasaru Yabiyu Haina Ngasi Paumi Singa Unaba Amada Kokomi Women Wingi Ima Singna Haikre Dan mapanda koi hendak Delhi de salba adu de pawa koi home minister da haijaraga sigi silo topiu haibe sida home minister na chu masi ai haigre ge hairakan hu paw kusi karigumba masi lengdaba karigumba ta masi lengdaba aduna masina maram oirakan ngarang si koi kokomina thagiba koi August ki tang kuntra pawagi manung da loktopiu karigumba loktopi da bataragadi Miyang loinana sigumdaba barke se kokomi loinana miyang loinana lautogani haningarang lautokibani masida women ningasi thamjaningi basina akoi ngarang lautoki basing makata rakota akoina sogachaba amadi miyangi leibiriba akoi kaken sing akoi gi ima sing kakel gi ima sing loinana akoi gi tongan ba sinfamda leibiriba isina punamaksu hairi khongjanga sida changchen bibasida Yawiraga, koi mapung phaba, aikoi si, aikoi ke su karigumba kokomi na lautoki ba kuding makse, tabak oina ontok taba yade haibagi pangam sida, aikoi na kayengi kungjang si sangsan jagadabani. Manipur da laiba kala maira paimi chhatra na haror ipai pal ahlaman khaktana unamak saruk yabiyu iramdam sida laiba aikoi lan kaya kuina tawthigani aikoi lan kuina tawdana sumlay dun sarpudi akoy angam bathakta hunaminaraga akoy iraiba Manipur state tangdulay taba ma hangasi kubi terrorism na tawrapasi Bharat Sarkar hakna lawrakanda akoy da yung mikay tumaliba isa isunarak yang handa lamangda sada thaktatunda sagraban usamarak sidakang tumin marakta layliba isa isu mayanse Bharat Sarkar na handa bidra nina ay koy mathak makhagi hayengi khongjang se Manipur da laiba yung thong kuding ma chhatra na harol maya paimi khang ate ahlaman ipaipan ay khen kuding ma bazar kari ba kuding ma ay koy kokomi gi ima ay koy gi ima singi maigay dagi khuramjari unamak saruk yaragat na aikoi imalai ba Manipur ki damakta phirip ama lebne si kai hodi laiba tobung da kano da phamja kai da laiba beket ase tobung gi aroiba mitaina tabalamgi aroiba Bisempur district gi aroiba du da handokna na madu da handu haidana hana dagi nga takna raga lakibne du moina handokani haidana tawraga na han tangkun thra phaw si da koina thajagi ban nimitugi numit humni ngayu haidana mamang da koi gi ngarang chu koi gi kano singna kokomi gi coordinator amadi media coordinator na haigre hoji koina tawgadoi si moji laiganu haibnate Chuchampur da Bisempur district ka taina baduki mayai du da lebi habni mitai kulsing lansal laga kuki sindana chance piba du koi mitai sindana pidaba sigumba marak sida koi no ji torbungi maning thangba sarukta laiba community hall du bhaw dai koi na laiba ji ki central army sing che madugi mafam du bhaw handu u habni madu handok na bidang da madu bhaw koi na indhok gi thogdang che Manipur da laiba miyam na hainai lu miyam ma thuen mayam che leipa ki da maktani kokomi na to desi su leiba ki ni Ngasi nungthil pung ahumrom taba matamda kuntragas humdoi suba AR amadi Thobal District Police Commando gi kangbuna ngamukhong manaki fungrai chingda chathakiba operation da insas rifle amadi HE hand grenade ahum fagat pangamkhri fagat laba potlam sing Thobal District Police da kutsina khri hairi Manipur ge thodok wathok khuding makta mangzil thana thodang loriba civil society organizations CSO pumnamak lakliba tha sigi tang taret ki ayuk pung tarama thoi taba matamda iboyaima lila sanglenda hauzik lamdam asida thokleba wathok asigi matang gamari leinana miyamna lawgadauba tangai fadraba thodang sing asigi matangda CSO singna kok chungsin na biduna Manipur miyam pun liching amakhakta changsin na bagi wafam sing khana nainaba asida saruk yamina si haina
Thawai Mirel Women Wing Media Coordinator Rani Balana ngasi Manipur Press Club ta pangthokiba paugi mifam amada phongdokre. Masida lamdam asigi CSO singge mihut singna numit asida soidana lengbirakuna sidriba fauba chara henbagi khongchang changsiliba Thawai Mirel Women Wing mama oibi singna ireiba kidamak khangliba awaba chaitheng asida pukning chingsin biu haiba wafam sing thamki. Manipur ki thodo wa thok kaya mangchin tha singsin bireiwa thodo wa thok kaya punamak thawai yaw thawai kubak tha singsin bireiwa maruiba CSO maruiba social level society organization sing bi thawbi maruiba madi maruiba thoda kaya lobi da mangchin tha singsin bireiwa adugum organization kaya punamak kaloina karigumba lebak miyam bi oiba habak thuba kadimatta koksun sinna biduna lebak miyam aseng asumma baike da purna bidamatta hariba iboyama sumangela sanglena lagiba tang handaki lagadi September 7 tang taret samapan solisingen punomdo ayuk ipuntra mathoi taba matamna yan bilatuna bukan leraba mating thokna rajabi kamuka thobak tawba ngambiraba civil organization adugumba CSO sing amuktang lenbiratuna leibak meyam bukaram mai kai karamba khomtham da lepaga kaja meyam bu amatoi bilising da sadana bagi damakta karigum mi thamamta hariba iboya ko sunne sadu mo khamdu ta pangthong na bagi damakta tanjadu lawjage Chahi asigi megi tang ahum dagi hauduna lamdam asida thokliba kanglop ki irang manung me marigi numidang da Imphal East District ki Porompat Police Station na konba nongmaibung Rajbari da masakhang da basingna tribal laishabi ani thangna thinlaga hondok lamkhiba amadi numit adumakta da Jenims da laikana bangamdana laikhida bagi thodok ka mari leinena police na lokhalakhiba case adu CBI na paikhat khraba matung ngasi thodok thokfam da CBI gi team amana case adu gi matang da thizin humzin bagi thabak chathaba hokre tongan ba gari kuntra rom da lakhiba CBI amadi police ki kambuna mishi adu gi matang da kupna thizin bagi thabak chathaki thizin bagi thabak adu chatharingai mafam adu da atopa miyoi chathok chasen tauba police ki kambuna athingba thamki police na Ananda Higher Secondary School mamang amadi konung mamang gi saruk singda mi amadi gari changba athingba thamki hairi Republicans Party of India ki National General Secretary Maheshwar Thongnawjam ki mathakta Assam Rifles na legal notice tharakpabu yaning da phongdok tuna ngasi Thobal athokpam khunau gi maira paibi loop na sinduna athokpam khunau da wakat famkre wakat me famadu da saru ya khibi athokpam khunau maira paibi oinam ranjita na phongdorakpada state asida hojik chathariba lal asida kuki singna national amadi international media da maitai furupul lana uhanna bahotnariba asigi mayokta Maheshwar Thongnawjam na achouba thodang lauduna maitai sing mara leiti haiduna leibak miyamda achumba paudam thamli aduga Assam na Maheshwar Thongnawjam gi mathakta legal notice thaba haibasi Manipur gi praja miyamda thabaga chap manai thawong asi mama oibi singna yaningde maram aduna Maheshwar Thongnawjam gi mathakta tharakliba legal notice khudakta withdraw tawgadabani haiba wafam thamlaki Haukiba August ki tang tarago humdoi dagi Nambol Oinam AC Nambol AC amadi Konthaujam AC ki club organization chamaga supna nipan gi apunba loop United Protection Committee Nambol na sinduna Manipur gi saktam kaibe yaroi Manipur da lengak ani leibe yaroi Manipur da gi narco terrorist sing maru fangna muthatlu Manipur da NRC chatna halu amadi Manipur da gi Assam Rifles lauthok u haiba wakat taladuna chatharakpa khongthang wakat mifam gi ngasi Oinam kakwak ching apunba maira paibi thiam apunba maira paibi irengbam apunba maira paibi amadi sabal leikai apunba maira paibi na saruk yaduna ngasi ayuk pung manga dagi hauduna hayeng pung manga fauba chathagani
ngasi Paurabi lamjing nupi marup Paurabi na Paurabi lining thau puthiba community hall da wakat mifam ama famkre ngasi gi wakat mifam adu Maheshwar Thongnawjam da legal notice ama tharak pagamari leinana amasung Manipur dagi Assam Rifles lauthokpagi matang da famkhibani wakat mifam adu da saru yakiba ima ibel singna tongan ba slogan sing lauki madugi manungda miyamna yadaba Assam Rifles Manipur dagi khudakta lauthokadabani Maheshwar Thongnawjam da tharapa legal notice chaknaba yaroi Manipur gi saktam kaiba yaroi haibane chingba yauki mifam aduga mari leinana Paurabi lamjing nupi maro Paurabi gi secretary Irom Inau Nahai Bharat amadi Manipur sarkar na irang asi nemle hairaga kuki militant singna thengkhang kyarakta lal horaktana mishi mina kya yauhale ima ibel ahallaman kya leifam chafam khanghandre relief camp kaya da ima ibel nupi oibi kya awaba fibam da thambiri Assam Rifles lauthoktraba amasung Maheshwar Thongnawjam da tharapa legal notice asi athubada handokta bataragadi Paurabi lamjing nupi marupna akan ba khongjang kya changsinlakani haiduna fondokchari irang asigi tungkoina chaknaba yaba waroshin puraktabida matam sangna namsintuna thamba busu pendaba fongdorakli Manipur dagi Assam Rifle. Manipur dagi Assam Rifle. Long live Manipur. Long live Manipur. Long live Manipur. Long live Manipur. Manipur ki saktam. Manipuri mana? Manipuri mana? United Clubs Organization Salungfamna Indigenous Peoples of Manipur Ipomga Kutsamnaraga conflict situation haiba hiram asida nomagi oiba miyam puna khana nainabagi mifamama ngasi Thawal district ki Salungfam Kangyambem Nongpok Ningthau Pangthoibi Sanglenda Laibungda Pangthokre ngasi ki khana nainabagi mifamaduda Ipomgi President Yumnam Devadatta Secretary Rakesh Moirangthem Vice President Chandramani Khumanthem Ipomgi Advisor Gyai Machingkham United Clubs Organization UCO Salungfam ki former President Furit Sabam Braja Salungfam Kangyambem Gram Panchayat ki Pradhan Furit Sabam Lebak Chau Amadi GP adugi Ward number 1 dagi 10 faubagi Ward member singna Presidium member sing oina saru yaki Yelhomi Singh Tangdu Laitana Hingjana Balengakna Yawalup Singha Wari Sanau Haiba Pandamda Pangthokiba Miyamgi Oiba Khana Nainabagi Mifam Aduda Wangang Kiba Wangang Loi Singna Hauzik Manipur da Thokliba conflict asida Yelhomi Singh da Fangliba Chaitheng Singh Kari Karamna Tauraga Aikhoina Thengnagadage Amadi Karamna Mahausa Gumna Tangdu Laitana Hingjaba Ngamgadage Haibana Chingba Magi Wafam Singh Fongdoknaki Khana Nainaba Mifam Aduda Ipomgi President Yumnam Devadatta Hai ngasi Maitai Kuki aniki marakta thengnariba Kanglup ki lanfam asida Kuki militant singna sugi marumda makhoigi lanmi gi achoba pangal ama sakatpa ngabli Masimaknasu Kuki singna Maitai da fongna landaba ngambani Maitai aikhoigi oinasu ima lebak Manipur asibu machet tana kaikhi badagi kanba ngamnanaba aikhoigi yawonlup sing asina sovereignty haiba wafamda Lengaka political dialogue tawduna machetana kaiba haurakliba Manipur imagi saktam asibu kannana fongna tholaktuna khotnaba matam oirabra haiba wafam kya fongdoki Ipomgi Secretary Rakesh na haikibada ngasi Kamlup ki irang asiga mari leinana aikhoigi ireicha singna mafam kayada punna lauminariba khulaw asi khara onthoksi irang asna maram oiraga aikhoigi imaleba ki saktam asi kaikhraba imaleba ki saktam asi kaihenba yaroi kangadabani haina punna khulaw lauminaba haurasi haina fongdoki Indian Red Cross Society Imphal Eastna leptana chatharakpa program gi saruk ama oina ngasi Janims Hospital gi blood bank ta pangthokre haibasigi atopa mahut sinnaba potsak amata leitabana isadagi pithoktuna atopa gi mateng pangba haibasi yamnamak tangai fadraba thodang ama gumbani hospital da tongan ba makhal gi anaba sensor rod accident mathautaba anaba kaya amalei makhoi gi punsibu hinghanbada mateng khara da oirabasu pangba ngamnaba haiduna tha ani ahum kana raga chatharakpani haiduna Indian Red Cross Society Imphal East blood coordinator su oiribi Rojina na fongdorakli Zuba Janata Dal Manipur State Unit
थाजब थमदुना ngasi dal asigi member oina changlakhiba mioi taretpu dal asigi youth president Bhaktaraj Thiamna ngasi konung mamangda leiba JDU gi office da makhoibu ukpagi thoram ama pangthokre member oina chambirakle aduna maram oiraga JDU gi parent body na by JDU bu revamping tawlaba thorang amon dibirage maram aduna as a youth president ama oina high member sing asibu taram ukpagi thoram ama pangthoksabe high ba member sing adudi ai pangthokjarage ahanbada Sahanawaz bahakna lidogini ani subada rohinsan ahum subada rohit mari subada malangaba mathangda loya samson roshan ki sanahal alex hangembam jackson kangjam amadi karismani ngasi ayuk pung taret rom taba matamda Moirang police station gi manung chanba tidim lambi paring gi tronglaubi amadi oksongbung ani gi lonaba hotel elegant amadi Mahindra showroom ani gi lonaba lambi gi mamang thangba sarukta IED ama leirambadagi miyamna mi paiba poknakri IED adu manak nakpa miyoi singna thengnarakpadagi khudakta police ta pau piraba matung police amadi central force sing laktuna yengsinki police na pamdaba thodok sing thoktanaba manak nakpada leiba miyoi sing tan thokpaga loinana lambi thingduna IED leiriba mafam aduda miyoi amata changhandana thambaga loinana asoi angam yaudana bom adu lothokre hairi Hauzik lamdam asida thokliba kanglup ki irang asi khudakta loishin hanba amadi lamdam asida mahausa gi punsida hanjin hanlu haibagi dabi tawraduna nahandagi hauba marak kasham laikai community hall da chara henbagi khongjang changsil lakiba laikai adudagi RK vacation ngasi ayuk police ki kangbuna lokhat khibaga loinena Jenims da masa laying naba thamkri ado moinamak ngasi nungthil RK vacation Jenims tagi mangkhre hairi ningsing bayabadi thawai miren gi khurai hekruma khongda chara henbagi khongjang changsil lakiba ima anisu ngarang police na lokhat laga Jenims da thamkhibani thawai miren gi oina chara henbagi khongjang changsin bagi damak police na fagat khiba ima masing punna mari sukre Haukiba pungkunga marida security na tongan ba mafam singda operation chathaduna nongmai ama amasung explosives mari fagat ki hai Manipur police ki command control room ge cherol na hai haukiba pungkunga marida state asida situation tension oibaga loinena mafam kharada nongmai kap na ba yum mai thaba amasung protest chathaki security force na Churachandpur Thoubal Imphal East Imphal West amasung Kakching district ki mafam singda operation chathaki operation aduda security na Imphal East amasung Thoubal district tagi nongmai ama amasung explosives mari fangki National Highway 37 da tangai fadaba potlam sing purakpa gari chamaga nifumathoi changlakhi gari sing adu chathok sasin tawbada apanba amadi security ki oina akaiba leitana ba irang thokpa yaba mafam singda security deploy tawba amasung convoy ningthina pikhi hari Manipur gi ching amasung tamgi tongan ba district singda punna checkpost chamaga kuntramathoi hangduna punna mioi lising amaga chatret supna home detain tawki miyamna yumfam yaudaba toknga amadi aranba video singda thajabiganu kanagumbana yumfam yaudaba amadi aranba video thengnarabadi control room gi rumor free number 9233522822 dagi asengba khangba yagani masiga loinana security dagi lut tawkhiba khudlai maru amasung explosive sing manak nakpa police natraga security force singda sinabiu haina cherol asina appeal tawrakli Kakching High School 1984 metric batch na kumsi chahigi ojagi numit batch asibu takwi tambirakpa hauzik hingduna leiriba oja taragi mafamda firol chanaba haira amadi ningsing khudul oina leihau chara amamam kacheduna pangthokre ngasi palan thoram gamari leinana lub asigi president and munal maintain haikibada oja amadi satra singi tatna thanaba yadraba maribu punsinduna thamliba fajakraba ojagi numitpu ngasidi lamdam asida fashion ge mawongda chatharakpasu yauri aduga thokliba kuki maitei gi lal asinasu palan thoram asi pangthokpa khara hanthabagum tawi
Laibak asigi mi singi chada Kungamari oiriba mahiroi singda discipline amadi Bharat po chaukhatpa leibak ama ohenge hairabadi aikoina Dr. Radha Krishnan mapok numit ozagi numit pu palan toba tangai fadi ngasi oza singi mafamda thaunijaba yaukiba batch asigi member singna oza singda thokliba kuki maite gi lan asi athubada loikhiba oirasanu haina thaunijaki Yumthang nariba Myanmar dagi naronda mitop sing changsin lakpadagi hauzik lamdam asida achauba isu ama mayok naringai ngarang morega tainariba Indo Myanmar Friendship Iron Bridge manakta Myanmar macha khara naronda Manipur da changsin naba hotnarambadagi mafam adubu ngak sen liba police ki kangbuna namduna athingba pibagal loinana Myanmar da halhankre hari Myanmar macha sing adu sambal hogairaga more da changsin naba hotnarambani hari Nipalak Suba Sanakya Ibo Tombi Haurok Cham Ningsing Thoram ngasi Ibo Yaima Shumang Lila Sanglenda Pangthokre Laikhidraba Haurok Cham Sanakya Ibo Tombi ki Imung Manung Amadi Mahaki Mahiroi Singna Manipur State Sumang Lila Council gi Miching Makhada Mapok Numit September Manga Dangasi Ojagi Numit Thoram Pangthokpani Haina Manipur State Sumang Lila Council gi Lifetime Secretary Sagrapam Hemantana Haiki Thoramadu da Miyoi Kiana Ozagi photo da haikat laikat tamduna ikai kumnaba utki Thoramga mari lainana wangang loi singna haikibada malem taibang asida ahanba oina tambiriba adubu oja haiduna khangnei thabak thoram sinfam khudingda ojagi maru oiba singi maramda marik chumba wafam thamnaki Chahi khudingi piduna lakpa sanakya Ibo Tombi ningsing mana lising aniga kungahumdoi chatliba chahi sigi oina sumang lila roi oina Prafulo Chandra singna lila gidamak pangthorakliba mutnai draba thaudang singbu ikai khumnaba utpa oina award committee na khutsinaki Ruk ama oina Niladhaja Khuman PH Gunachandra Sharma L Surjakanta Sharma amadi Y Bhumeshwar Singna mathang sitna theater Sumang Lila cinema na Sankritan amadi Sanakya Ibo Tombiga lainaramba mari singi matangda marik chumba wafam thamki Rashtriya Swayam Sevak Sangh RSS Manipur Pranta Amadi Seva Bharati Manipurna Awabatar Singh Tengbang Lakpagi Saruk Ama Oina Hauzik Lamdam Asida Thokliba Irang Asina Maram Oiduna Relief Camp Singda Changsafam Lauduna Lairiba Mahiroi Singda Bake Uniform Amadi Khongop Mateng Pikri Moirang Subdivision ki Manung Chanba Takmu Water Sports Complex da Hangliba Relief Camp da Leiba Class 1 da ki 12 Fauba Tamliba Mahiroi Humfutarukta Tengbang Potlam Singadu Kutsina Kibagal Loinina State Executive Member RSS Manipur Pranta Laishram Jatra Singh Nahaiki Tengbang Potlam Singh Adu Swatantriya Veer Savarkar Mandal Pune na sponsor Tawrakibani RSS Manipur Pranta na Bishnupur gi tungan ba mafam Singh da Hangliba Relief Camp Singh da Lairiba Mahiroi Singhi Free Coaching Class Amadi Free Medical Camp na Chingba Pangthoktuna Lakli Haiki Theatre Mirror Manipur Linkhat Piramba Laikhidraba Theatre Gilamda Saknairaba Padma Shri Warepanabada Kachaba Oina Ojagi Nimit Thoram Pangthokri Theatre Mirror ne Sinduna Hawbo Marak Thingel Ngangom Lekai Imphal da Leiba Yumda Pangthokhiba Thoram aduda Oja Warepanabagi photo da Leisu Katuna Ikai Khumnaba Uthi Thoramadu da Saruk Yakiba Saknairaba Theatre Gilamda Thabak Tauriba Miyoi Singna Oja Naba Warepana Theatre Gilamda Kauthok Pagal Loinena Tauramba Thabak Thoram Singh Singthaki Khathangba Chennai da based over the Healing Gospel Cathedral SGC na Hauzik Lamdam Asida Thokliba Kanglup ki Irang na Maram Oiduna Kangpokpi District Tongan ba Mafam Singda Hangliba Relief Camp Singda Lairiba Singda Tengbang Potlam Singh Khutsinakri Manipur Relief Operation Lisingani Kakungahumdoi Healing Gospel Cathedral Timna Kaichel Manbi Government High School Amadi T.Y. Chung Relief Camp Chatuna Tengbang Potlam Singh Khutsinaki Thoram aduga mari lainana SGC ki member Dilip B na awaba mayok nariba Singda Makhatana su mateng pangnaba hotnakigani Hauzik Himachal Pradesh ki ichauna mayok nariba Singhi Mafam Singh dasu mateng pangbagi thabak chathari haiki Ngarang nungthil pung ahumrom taba matamda Bishnupur Police Station ki manung chana leiba ngaikong khunau mapagi tidim lambida Moirang lomdagi haigat lakpa I-10 car registration number 23BH7
562B ga Imphal dagi Bishnupur tamna thorakpa Maruti Alto car registration number MN02A8060 ga thengjinabada Alto thorakpa misak adu sire laikhidraba nupa adu Naurem Prakash chahi fugani pan apopa laikhidraba Pukchol kawi Kwaksifai ward number 8 dagini Thaudok asigi matangda Bishnupur police station na case ama lokhatkre hairi Cookie Singh social media account singda lana sandolapa pau amabu verify tawdana lalhoba loop kharagi miyoi khara AR da changjakre haina fangkhiba pau adu aranbari Maitai lalhoba loop amatagi miyoi amata haukiba numit khara asida surrender tawkhiba leite Cookie Singh aranba propaganda singda miyamna su thajabidana ba Mami TV gi maiki degi haizari Manipur Police ki ADGP Oriba Clay Kongsai IPS pu Ministry of Home Affairs na ITBP Indo-Tibetan Border Police da Inspector General oina deputation pikre India government ki Under Secretary Home Affairs na Manipur ki Chief Secretary da thada rakhiba aiba cherol amana Manipur Police ki ADGP Clay Kongsai IPS pu mari leinaba authority na Indo-Tibetan Border Police ki Inspector General oina chahi manga deputation da thanaba ayaba pire hari Maramaduna state government na mahaku khudakta relief tawbiduna center na piriba mahaki anoba assignment asi paikhat pa yahanbiu hairi More amadi Manipur ginung siraba Cookie Singh mafamda Mitai Council More na karigumba wahai kharadam sengdurakli madudi ngarang tang 3 September 2022 gi Cookie inpi tengnopal na press statement amada More da githokhiba Mitai Singna political solution ama laktringai da changlakpa yaroi haina hairakpadu angakpa amasung nokningba fawi haina MCM gi cherol amana hairi Cherol aduna makhatari badi sok lising amaga chamapan nifu gi mamangdagi khunda leita duna leiraklaba mitai singbu mafam aduda amuk changlakpada nakhoigi ayaba lawgadabagi matagom nganglakpa ngaptaba ngamde Manipur gi Manipuri singna Manipur gi mafam amada hekta leibagi haklei adubu mana leining daba haibaduna mi dugi makha ponlei Maramasina Moreda Mitaina Hanjilakpa Haibasi Cookie dagi ayaba lawgadaba nate Hauzik chathariba kanglop ki muknaba asigi khongchat ki makha pongadabani Ngarang nahan khaktamak Myanmar dagi ising ichawgum thomjilakpa nakhoina central government ka chanare haibagi matagum Manipur gi mitai da usittaba thawoidaba tawbadi apangbagi thawongni Manipur gi mitai apunbada singna bagi fal na khoi soidana thuna fanglak lagani kanglop masel nungsi chana na hingmina bagi nungai bado kanglop khudingmak na khangi adubu ngai hak leraga naga ga ngahak leraga tamil ga ngahak leraga paite ga hauzik amuk mitai ga furup khuding makka punna hingmina ba pamdaba na khoi khakta gi lamdam ama sembagi asa oiroidaba manglanda matam manghanganu asomna tawrakani khaludaba mitai singna ngasidi isagi yom thadoktuna iramda Manipur asida refugee oire adubu apangba mitai kya mikap thokhan biba wakhal manarudraba mitai kya bu pulhanba ohen biba amadi tungi policy plan semjanabagi tanja pibi bagi damak nakhoibo hanna thagachari aikhoi kanglop amatadasu singnaba pamjade iyumda hanjinbada kanagisu ayaba lobagi mathau tade harakli aroibada maruiba paw mahna pizari Thamari Romthong Londuraba College Sing Hayengdagi Nauna Hangdok Hanlagani Haina Manipur gi Chief Minister Embrena Lauthokre Education Department ta Mahiroi Singidamak Hill Valley Education Exchange Program Paikhatnaba Education Minister Thongauzam Basant Kumar na khanghankre Rianglong Village ke Hanagi Chairman Cookie Revolutionary Army KRA na gari trip ki paisa piu yade hairubagi furakhi tungda UK LF na chahi gi tax ni haidana rupali sinilo Hogakchau ikhaida laiba Central Force ki barricade hayeng namduna lauthokani miyamna sukhongjang asida saruk yabiu haina Kokomi Women Wing gi maike de gi miyamda pausin lakli
Tamban Hogaiduna Moreda Lona Changsin Naba Hotnaramba Myanmar Macha Sing Police na Tanthokre. Trong Laubi Amadi Oksongbong Anigi Lonaba da Kukina drone Sisnaratuna Tadarapani Haiba Bomama expert ki Kambuna Soyangam Yauduna Lautopre. Sidriba Fauba Chara Henbagi Kongjang Sangsin Lakiba RK Vacation Police ki Kambuna Ngasi Ayuk Lokatre. Operation Chathadana Tongan Bamafam Singdagi Kutlai Kia Fagat Pangamkre, Ziri Lambi Paring Damal Puga Gari Chamagani Fugamatoi, Impal the Tungakre. Aichen Amaga Alto Car Amaga things in Nabagi Taudokta, Alto Car Tauduna Lakiba Mio Edu, like an Avangamdana Lake Hidri. Amade Kuki in Pitang Nopalgi Wafam Maitay Council Morin and Opening Bafawi, Mitop Singna Maputa Naba Honor Pagitawong Mai Pakanloy Ahirakli. Ngasigi oinadi Mami TV na sandok cha bapaw loy zari midhing tabiri pa pumna mapu amukah na kurumzari.